Punshi kanaba sufang phangde nomasida kanaba thabak mayam ama tawningi adubu karino tawdoise tawfong khangde masi minadi aibu talli thabak suningde asum orambasu yai aduna adongi punsida nomasi kanaba numit ama oinaba masigi bidosi lobe fawudang yengbiyu noma haibasi paman yamlaba numitni aduna masibu khoina kanaba numit ama oinaba matamda sumnatagi yamna laiba point manga khak haijege masibu inma matamda adongi punsida ahongba phaba kaya ama ufangani yan hamada khoin tawdusi positive mindset thambi positive mindset harakanda khoina afaba wakalon mayam ama khanbiba hek tum hogolakpadi horoka nangi koksida afaba wakalon si hapsanaba honaba haidare taru bu khudingda nangna phataba thaba am oitarsu phana khanba ngambagi honda nangi ability ma build tawra thongda aduna nangi mindset da positive oiba mindset oitardi nangi outcome dusu positive oiba outcome mayam ala ane kudamoina harakanda nangna thaba ma tawgin kalasi idea phado am laire thabak sum tawre nangna sum tawro kansida nangna asmasi mai pakat ko mantre da negative mind am khla kanda nangi mai pakana bugi sangs amna wang khala khatune aduna nangna mai paning da di positive mindset habsa yamna maru boy aduga khoni suba point to do sina ko prioritize the tasks haibako nangna tawdaba singcha fajana list ama samdopiraga thamba kamaina samdokani harakanda nangna nomagi tawdaba thabak singcha sida khwaidagi maru oiba thabak singna hana tawba masina nangi nomagi thabak suninbagi hainadisa hengalakadoi suba points de khoina hosangsi phana thamdaba yade aduna healthy lifestyle makha thamba mathau tai hosangsi phana hona matamda khoina tawba yabasi kaino harakanda ayuk ngana watpa exercise nuti tawiba meditation hapiba forward jak jabiba aduna healthy lifestyle laibasina nangi nomgi thabak suning nongning bigi sangcha hengalakadoi aduna healthy lifestyle habisu yamna maru oiba point amani khoye marisiba point sidana say no haibadi mina hairigai inba chatabado kudamoina harakanda nangi thabak leina si charusi asiba tawbiyu harakanda no haibasisu hega tawbuni masi hayana yamna phattana oina ubusu langani sina nangi nomagi thabak tuna hena maru oina khalalakpada chauna mateng pangtoni aroibagi hui last point sina nomagi khara haira chatpa haidar nangna supang khangdriba ama hekta nuti ki khara haira chatpa masina nangi knowledge sengalakpada chauna mateng pangtoni aduna last point simasu yamna maru oi aduna point number 1 da positive mindset na point number 2 da prioritize the tasks number 3 the healthy lifestyle number 4 the say no number 5 the learning hairiba singsi nangna intaragadi nangi punsida soidana nomasi kanaba punshi ma oigani